ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏ ꯃꯤꯍꯨꯟꯒꯤ ꯈꯣꯟꯖꯦꯜꯅꯤꯀꯣ ꯊꯣꯛꯏꯕꯁꯦ ꯃꯌꯥꯝ ꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯕꯀꯣ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯁꯨꯡꯇꯧ ꯇꯧꯖꯗ꯭ꯔꯤꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯔꯨꯕꯗ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯌꯥꯝ ꯁꯦꯝꯅꯤꯡꯉꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯊꯕꯥꯛꯇ ꯍꯨꯜꯂꯤꯕ ꯃꯤꯍꯨꯟꯁꯦ ꯗꯪ 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 ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯇꯥꯕꯗꯤ ꯐꯪꯗꯦꯕ ꯁꯨꯃꯥꯏꯅ ꯁꯣꯛꯑꯒ ꯈꯪꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯁꯤꯒꯤ ꯃꯈꯣꯟ ꯑꯁꯤ ꯑꯩꯅ ꯁꯥꯎꯟ ꯕꯣꯛꯁꯇ ꯈꯪꯗꯦ ꯃꯥꯏꯛꯇ ꯈꯪꯗꯦ ꯄꯨꯝꯅꯃꯛ ꯃꯤꯅ ꯇꯥꯍꯜꯂꯨꯒ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯃꯤꯍꯨꯟ ꯆꯣꯡꯉꯤꯕꯗꯣ ꯄꯨꯝꯅꯃꯛ ꯃꯤꯅ ꯇꯥꯕ ꯌꯥꯅꯤꯒ ꯍꯥꯏꯇꯥꯔꯗꯤ ꯁꯣꯏꯗꯅ ꯅꯪ ꯇꯥꯍꯟꯅꯤꯡꯉꯝꯒꯅꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯇꯥꯍꯟꯗꯣꯏꯁꯤ ꯃꯌꯥꯝꯗꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯥꯍꯟꯕꯅꯣ ꯍꯥꯏꯕꯗ ꯑꯩꯁꯨ ꯗꯥꯛꯇꯔ ꯅꯠꯇꯦ ꯑꯩꯁꯨ ꯀꯔꯤꯝ ꯈꯪꯗꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯃꯣꯕꯥꯏꯜꯗ ꯀꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯗꯨꯅ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯄꯨꯖꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯦ ꯍꯌꯦꯡ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯍꯟꯈꯤꯗꯧꯔꯦ ꯑꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯝꯇꯪ ꯆꯥꯕꯤꯔꯒꯦ ꯇꯧꯔꯤ ꯏꯇꯥꯎ ꯍꯥꯏꯕꯗꯤ ꯑꯩꯅꯤꯀꯣ ꯑꯩ ꯀꯟꯅ ꯉꯥ ꯁꯦꯝꯃꯤ ꯁꯤꯒꯨꯝꯗ ꯎꯍꯟꯕꯤꯌꯨꯅꯦ ꯀꯔꯤ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯃꯥꯅ ꯆꯥꯛ ꯀꯧꯕꯅꯦ ꯑꯩ ꯁꯥ ꯉꯥ ꯁꯦꯝꯃꯤ ꯊꯣꯡꯒꯦ ꯇꯧꯔꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯍꯨꯟ ꯑꯗꯣꯝꯒꯤ ꯃꯤꯍꯨꯟ ꯑꯁꯦ ꯁꯥꯎꯟ ꯕꯣꯛꯁꯇ ꯍꯨꯜꯍꯜꯂꯒ ꯃꯈꯣꯟꯁꯦ ꯊꯣꯛꯍꯜꯂꯒ ꯑꯩ ꯇꯥꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎꯗ ꯉꯥꯏꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔꯦꯕꯀꯣ ꯁꯤꯒ ꯑꯩ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯈꯤꯟꯖꯔꯦꯕ ꯕꯣꯛꯁ ꯂꯨꯞꯂꯨꯀꯣ ꯁꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦꯕ ꯑꯩ ꯃꯤꯍꯨꯟꯁꯦ ꯍꯨꯜꯂꯛꯀꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤ ꯐ꯭ꯂꯦꯁꯁꯦ ꯉꯥꯜꯂꯛꯑꯦꯗꯅ ꯑꯗꯨꯅ ꯑꯩꯅ ꯁꯤꯗꯩ ꯄꯥꯏꯁꯟꯒꯦꯕ ꯐ꯭ꯂꯦꯁꯁꯤꯗꯩ ꯄꯥꯏꯁꯟꯒꯦꯕꯀꯣ ꯍꯨꯜꯂꯛꯑꯅꯤ ꯌꯦꯡꯉꯨ ꯀꯕꯔꯗꯣ ꯂꯧꯊꯣꯛꯑꯣ ꯇꯥꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯎꯂꯤꯕꯁꯦꯀꯣ ꯑꯩꯒꯤ ꯃꯤꯍꯨꯟ ꯑꯁꯤꯅꯦꯕꯀꯣ ꯑꯩ ꯈꯨꯠꯁꯦ ꯈꯤꯇꯪ ꯈꯨꯠꯁꯦ ꯆꯥꯟꯅꯗ꯭ꯔꯦꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝꯗ ꯑꯃꯨꯛ ꯐꯖꯅ ꯇꯧꯅ ꯎꯍꯟꯖꯔꯛꯀꯦ ꯃꯅꯤꯡꯒꯤꯗꯣ ꯎꯔꯦ ꯃꯃꯥꯡꯗꯩ ꯀꯃꯥꯏꯅ ꯎꯔꯤꯅꯣ ꯍꯥꯏꯕꯗꯣ ꯎꯍꯟꯒꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗꯩꯁꯨ ꯎꯍꯟꯖꯔꯛꯀꯦ ꯁꯤ ꯐ꯭ꯂꯦꯁꯁꯤꯗ ꯄꯥꯏꯁꯟꯕꯅꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯎꯜꯂꯨꯅꯦ ꯃꯥꯏ ꯐ꯭ꯂꯦꯁ ꯎꯒꯅꯤ ꯑꯗꯣ ꯕꯣꯛꯁꯦ ꯎꯜꯂꯨ ꯍꯥꯔꯠꯕꯤꯠꯁꯦ ꯎꯜꯂꯨ ꯎꯜꯂꯨꯁꯤ ꯆꯦꯜꯂꯤꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯤꯍꯨꯟꯒꯤ ꯈꯣꯟꯖꯦꯜꯅꯤꯀꯣ ꯊꯣꯛꯏꯕꯁꯦ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯑꯁꯤꯅ ꯉꯝꯗꯕ ꯄꯣꯠꯁꯦ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯊꯥꯞꯇꯣꯛꯑꯣꯅꯦ ꯑꯗꯣ ꯑꯅꯤꯒ ꯐꯝꯃꯤꯁꯦ ꯊꯥꯖꯗ꯭ꯔꯒꯅ ꯏꯇꯥꯎꯒꯨꯝꯕꯗ ꯌꯦꯡꯍꯟꯖꯔꯛꯑꯒꯦꯕ ꯅꯪ ꯂꯥꯛꯑꯣꯕ ꯅꯪ ꯈꯨꯗꯣꯝꯕꯤꯔ ꯈꯨꯕꯤꯔ ꯁꯣꯝꯗ ꯂꯥꯛꯑꯣꯕ ꯑꯩꯕꯨ ꯃꯤꯍꯨꯟ ꯃꯥꯏ ꯃꯤꯍꯨꯟꯁꯦ ꯑꯃꯨꯛ ꯑꯩ ꯕꯣꯛꯁꯦ ꯈꯣꯡꯒꯠꯂꯛꯑꯒꯦꯕ ꯅꯪ ꯑꯁꯤꯒꯤ ꯐ꯭ꯂꯦꯁꯁꯤꯗꯅꯦ ꯁꯤ ꯃꯊꯛꯀꯤꯁꯤꯒ ꯈꯨꯝꯖꯤꯜꯂꯨ ꯑꯩꯗꯤ ꯁꯥꯅꯤꯍꯦ ꯑꯩ ꯁꯥ ꯑꯩꯒꯤꯕꯨ ꯃꯤꯍꯨꯟ ꯂꯩꯕ꯭ꯔꯥꯅꯦ ꯀꯦꯃꯦꯔꯥꯁꯨ ꯄꯥꯏꯌꯨ ꯑꯣꯀꯦ ꯀꯦꯃꯦꯔꯥꯁꯨ ꯄꯥꯏꯌꯨ ꯌꯦꯡꯒꯦ ꯂꯦꯡꯒꯅꯨ ꯍꯣꯡꯉꯛꯀꯅꯤ ꯂꯦꯡꯒꯅꯨ ꯑꯗꯨ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯍꯨꯟꯅꯦꯕꯀꯣ ꯍꯥꯞꯇꯣꯛꯎ ꯈꯤꯇꯪ ꯂꯦꯡꯒꯅꯨ ꯈꯨꯠꯇꯣ ꯀꯩꯅꯣꯁꯦ ꯎꯍꯜꯂꯨ ꯆꯦꯜꯂꯤꯁꯤ ꯎꯍꯜꯂꯨ ꯆꯦꯜꯂꯤꯕ ꯍꯥꯔꯠ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯈꯤꯇꯪ ꯆꯨꯝꯍꯜꯂꯨ ꯈꯨꯠꯇꯣ ꯂꯪꯍꯜꯂꯨ ꯌꯥꯔꯦ ꯂꯥꯛꯀꯅꯤ ꯆꯦꯜꯂꯛꯀꯅꯤ ꯌꯦꯡꯉꯨ ꯃꯥꯏ 82 ꯍꯨꯜꯂꯤ 82 ꯈꯔ ꯑꯞ ꯗꯥꯎꯟ ꯁꯥꯟꯅꯔꯤ ꯑꯗꯣ ꯃꯅꯤꯡꯗ ꯑꯝꯇꯪ ꯂꯥꯛꯎꯅꯦ ꯃꯈꯨꯠꯁꯦ ꯀꯃꯥꯏꯅ ꯊꯝꯃꯤꯅꯣ ꯎꯍꯟꯕꯤꯌꯨ ꯃꯌꯥꯝꯗ ꯃꯈꯨꯠ ꯑꯁꯤꯅ ꯐ꯭ꯂꯦꯁ ꯂꯥꯏꯠꯁꯤꯒ ꯀꯦꯃꯦꯔꯥꯁꯤꯒ ꯀꯨꯞꯁꯟꯖꯕꯅꯦꯕ ꯑꯗꯣ ꯀꯦꯃꯦꯔꯥ ꯃꯔꯤꯃꯛꯇꯤ ꯂꯣꯏ ꯀꯨꯞꯄ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝ ꯑꯩꯁꯤ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯠ ꯍꯧꯖꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯠꯁꯦ ꯃꯌꯥꯝ ꯏꯁꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ ꯑꯩꯗꯤ ꯑꯦꯞꯁꯇ ꯄꯨꯊꯣꯛꯆꯔꯛꯀꯦ ꯁꯤꯒ ꯏꯔꯤꯕꯁꯦ ꯑꯩꯁꯤꯒ ꯂꯩꯁꯟꯅ ꯂꯩꯔꯤꯕꯁꯦ ꯃꯌꯥꯝꯗ ꯎꯠꯆꯔꯝꯒꯦꯀꯣ ꯁꯤ ꯑꯦꯞꯁꯦ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯃꯤꯡꯁꯤꯁꯨ ꯄꯥꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯝ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯪꯉ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯊꯣꯛꯂꯛꯑꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯪꯕꯤꯔꯅꯤꯀꯣ ꯏꯁꯇꯥꯔ ꯂꯩꯔꯤꯕꯁꯤꯒ ꯊꯦꯡꯉꯣꯕꯀꯣ ꯊꯦꯡꯉꯀꯥꯟꯗ ꯃꯊꯟꯇ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯃꯅꯤꯡꯒꯤ ꯂꯥꯏꯠ ꯑꯁꯦ ꯉꯥꯟꯊꯣꯛꯈ꯭ꯔꯅꯦꯕ ꯉꯥꯜꯂꯕ ꯀꯥꯟꯗ ꯅꯪ ꯑꯁꯣꯝꯒꯤ ꯃꯣꯕꯥꯏꯜꯒꯤ ꯀꯦꯃꯦꯔꯥꯒꯤ ꯂꯥꯏꯠ ꯐ꯭ꯂꯦꯁꯇꯒ ꯀꯦꯃꯦꯔꯥꯁꯦ ꯀꯨꯞꯁꯟꯒꯗꯕꯅꯦꯕ ꯑꯗꯨꯗꯩ ꯈꯣꯡꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯝ ꯈꯣꯡꯉꯛꯑꯅꯤ ꯌꯦꯡꯉꯣ ꯑꯩꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯨꯞꯁꯟꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯀꯨꯞꯄꯤꯁꯦ ꯈꯛꯇꯪꯁꯦ ꯑꯃꯗ ꯀꯨꯞꯄꯒ ꯖꯛ ꯂꯧ ꯂꯥꯛꯏ ꯈꯇꯪ ꯂꯥꯛꯑꯝꯃꯦ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯨꯞꯈ꯭ꯔꯦ ꯂꯥꯛꯑꯦ ꯃꯌꯥꯝ ꯌꯥꯔꯦ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯅꯤ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯔ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯉ ꯁꯦꯝꯖꯔꯛꯄ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩꯕ ꯗꯣꯛꯇꯔꯒꯨꯝꯕꯅꯕꯨꯗꯤ ꯁꯤꯕꯨ ꯀꯔꯤꯝ ꯅꯠꯇꯦ ꯀꯥꯏ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯋꯥꯈꯜꯗ ꯐꯥꯎꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ
try tꯧbiu ngasi try tꯧbiu ngasi video se khajitang oisu mayam da nungaiba amang kanaba nungaiba kitang phangye khallagadi mayam na channel asibu video asibu like tabiramu subscribe tabiramu matang gi nungaiba matang da nungaiba video ma pudron lakchage ngasi gi onadi koi am chana mai tawgi ge do chana video su akoi taw gi channel dum loi la ani mayam yeng view ngasi do ta kaina rasi akoi chana mai to jaraga